ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯚꯤꯖꯨꯋꯦꯜꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯁꯥꯏꯀ꯭ꯂꯣꯟ ꯔꯦꯃꯥꯜꯅ ꯇ꯭ꯔꯤꯒꯔ ꯇꯧꯔꯒ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯛꯄꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠ ꯃꯌꯥꯝꯗ ꯆꯨꯔꯛꯄꯒꯤ ꯇꯨꯡꯑꯣꯏꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯆꯥꯎ ꯊꯣꯛꯂꯛꯄꯒꯤ ꯚꯤꯖꯨꯋꯦꯜꯁꯤꯡ ꯑꯗꯨꯅꯤ ꯁꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯚꯤꯖꯨꯋꯦꯜꯁ ꯃꯌꯥꯝꯁꯦ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕꯁꯤꯅ ꯉꯁꯤ ꯏꯝꯐꯥꯜ ꯃꯌꯣꯜꯃꯛꯇꯗ ꯂꯩꯔꯤꯕ ꯏꯝꯐꯥꯜꯒꯤ ꯈꯨꯔꯝꯕꯟ ꯀꯩꯊꯦꯜ 3 ꯗꯦꯟ ꯕꯤ ꯇꯤ ꯔꯣꯗꯀꯤ ꯃꯈꯥ ꯊꯪꯕ ꯑꯃꯁꯨꯡ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤꯡꯗ ꯂꯩꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯚꯤꯖꯨꯋꯦꯜꯁ ꯃꯌꯥꯝꯗꯨꯅꯤ ꯃꯌꯥꯝꯁꯦ ꯑꯉꯛꯄ ꯐꯪꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯥꯎꯁꯤꯅ ꯃꯌꯥꯝꯗ ꯆꯩꯊꯦꯡꯁꯦ ꯄꯤꯔꯦ ꯆꯩꯊꯦꯡꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯏꯆꯥꯎꯁꯤꯅ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯑꯃ ꯊꯨꯝꯖꯤꯜꯂꯛꯄ ꯑꯗꯨꯒ ꯂꯩꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯗ ꯄꯣꯛꯂꯛꯄ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟ ꯃꯌꯥꯝ ꯑꯃ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯕꯒꯤ ꯚꯤꯖꯨꯋꯦꯜꯁꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯎꯠꯆꯈ꯭ꯔꯕꯗꯨꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯀꯦꯖꯨꯋꯦꯂꯤꯇꯤꯁꯤ ꯏꯆꯥꯎꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯑꯣꯏ 3 ꯃꯅꯤꯄꯨꯔꯗ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯁꯣꯛꯄ ꯅꯪꯈ꯭ꯔꯦ ꯁꯤꯔꯤꯕꯁꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯍꯥꯏꯕ ꯇꯥꯏ ꯑꯍꯜ ꯑꯃ ꯏꯂꯦꯛꯇ꯭ꯔꯤꯛꯅ ꯆꯤꯡꯕꯗꯒꯤ ꯁꯤꯈꯤꯕ ꯑꯗꯨ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯤꯑꯣꯏ 3 ꯁꯤꯈ꯭ꯔꯦ ꯁꯦꯅꯥꯄꯇꯤꯗ ꯏꯆꯥꯎꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄꯗꯒꯤ ꯂꯦꯟꯁ꯭ꯂꯥꯏꯠ ꯊꯣꯛꯄꯗꯒꯤ ꯑꯍꯜ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯏꯀꯣꯟ ꯀꯣꯟꯅꯗꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯅꯥꯄꯇꯤ ꯇꯨꯔꯦꯟꯗ ꯑꯍꯜ ꯑꯃꯁꯨ ꯏꯔꯥꯛꯅꯗꯅ ꯑꯃꯨꯛ ꯁꯤꯈ꯭ꯔꯦ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ 2 ꯁꯤꯕ ꯑꯃꯁꯨꯡ ꯏꯝꯐꯥꯜꯗ 1 ꯁꯤꯕ ꯁꯤꯒ ꯊꯥꯔꯀꯥꯟꯗ ꯃꯤꯑꯣꯏ 3ꯗꯤ ꯁꯤꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯅ ꯎꯔꯤꯕ ꯚꯤꯖꯨꯋꯦꯜꯁꯤꯗ ꯌꯥꯝꯅ ꯏꯁꯤꯡꯒꯤ ꯏꯔꯩ ꯌꯥꯝ ꯀꯟꯕ ꯏꯆꯦꯜ ꯌꯥꯝ ꯀꯟꯕ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯉꯥꯡ ꯅꯨꯕꯤꯅ ꯃꯌꯥꯝꯅ ꯀꯞꯄ ꯈꯣꯠꯄꯒꯤ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝ ꯑꯃ ꯃꯣꯏꯗ ꯌꯥꯝ ꯇ꯭ꯔꯣꯃꯥꯇꯤꯛ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯅ ꯎꯕꯤꯔꯦ ꯍꯥꯏꯕ ꯇꯥꯏ ꯃꯁꯤ ꯍꯧꯖꯤꯛ ꯏꯆꯥꯎꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯁꯤ ꯍꯦꯟꯅ ꯐꯠꯁꯜꯂꯛꯇꯕ ꯇꯥꯔꯒꯗꯤ ꯏꯆꯥꯎꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯁꯨ ꯍꯦꯟꯅ ꯐꯔꯛꯑꯣꯏ ꯌꯥꯝ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯅ ꯁꯃꯨ ꯃꯈꯣꯡ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯐꯝꯗꯨꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕꯁꯤꯅꯤ ꯃꯁꯤꯃꯛ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯌꯥꯎꯅ SDRFꯀꯤ ꯄꯔꯁꯅꯦꯜ ꯃꯌꯥꯝ ꯑꯃꯅ ꯏꯆꯥꯎꯁꯤꯗꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯟꯅꯕ ꯍꯣꯠꯅꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯀꯪꯂꯥꯒꯤ ꯚꯤꯖꯨꯋꯦꯜꯁꯅꯤ ꯀꯪꯂꯥꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯔꯨꯛꯁꯤ ꯂꯣꯏꯅꯃꯛ ꯏꯆꯥꯎꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯕꯖꯥꯔ ꯃꯅꯨꯡꯗ ꯇ꯭ꯔꯦꯞ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯤꯡꯊꯣꯔꯛꯄ ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃꯒꯤ ꯁꯤꯆꯨꯋꯦꯁꯟ ꯂꯩꯕ ꯑꯗꯣ ꯑꯉꯝꯕ ꯈꯔꯅ ꯆꯤꯡꯊꯣꯛꯄ ꯑꯗꯨꯅꯤ ꯍꯧꯖꯤꯛ BT ꯄꯥꯔꯛꯀꯤ ꯚꯤꯖꯨꯋꯦꯜꯁꯅꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕꯁꯦ BT ꯄꯥꯔꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯗꯨꯅꯤ ꯄꯥꯎꯅꯥ ꯕꯖꯥꯔ BT ꯄꯥꯔꯛ ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤ ꯏꯁꯤꯡꯅ ꯂꯣꯏ ꯊꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯗꯨꯀꯥꯟꯗ ꯂꯩꯍꯧꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯂꯤ ꯔꯤꯁꯛ ꯌꯥꯝ ꯋꯥꯡꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯂꯩꯈꯤꯕ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯇ꯭ꯔꯦꯛ ꯇꯧꯔꯒ ꯂꯩꯈꯤꯕꯒꯤ ꯁꯤꯆꯨꯋꯦꯁꯟ ꯌꯥꯝ ꯀꯟꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯤ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯕ ꯃꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛꯁꯤ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯌꯦꯡꯅꯕꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯏꯆꯥꯎꯁꯤꯗꯁꯨ ꯃꯁꯤ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕ ꯂꯥꯛꯄꯤꯕ ꯃꯥꯏꯀꯩꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯑꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃ ꯀꯣꯏꯕ ꯑꯣꯏꯅ ꯏꯆꯥꯎ ꯌꯦꯡꯕ ꯂꯥꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯔꯤ ꯃꯗꯨꯒꯤ ꯚꯤꯖꯨꯋꯦꯜꯁꯨ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯆꯥꯎꯁꯤꯅ ꯍꯛꯊꯦꯡꯅꯅ ꯁꯣꯛꯍꯜꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃꯗꯤ ꯏꯆꯥꯎꯁꯤꯅ ꯑꯣꯏꯔꯤ ꯑꯗꯨꯒ ꯏꯆꯥꯎ ꯌꯦꯡꯕ ꯂꯥꯛꯏꯕ ꯃꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯥꯎꯁꯤꯗꯒꯤ ꯃꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯟꯒꯦꯅ ꯊꯣꯛꯂꯛꯄ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯄ ꯑꯉꯥꯡ ꯅꯨꯕꯤ ꯃꯌꯥꯝ ꯑꯃ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯑꯍꯜ ꯑꯣꯏꯔꯕ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯣꯡꯊꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯆꯥꯎꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯣꯔꯃꯦꯂꯥꯏꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯀꯌా ꯑꯃꯗꯤ ꯆꯪꯈꯤꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯔꯤ ꯍꯧꯖꯤक ꯁꯥꯏꯀ꯭ꯂꯣꯟ ꯔꯦꯃꯥꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯅ ꯌꯥꯝ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯁꯥꯏꯠꯇꯁꯨ ꯏꯆꯥꯎꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯁꯥꯏꯀ꯭ꯂꯣꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯅꯪꯉꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯔꯦꯃꯥꯜꯒꯤ ꯏꯐꯦꯛ ꯑꯃ ꯑꯣꯏꯅ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡꯗ ꯌꯥꯝ ꯆꯥꯎꯕ ꯅꯣꯡ ꯍꯥꯏꯕ ꯇꯥꯔꯦ ꯇꯝꯊꯤꯕ ꯅꯣꯡꯒꯤ ꯁꯔꯨꯛ ꯃꯌꯥꯝ ꯑꯃ ꯃꯈꯥ ꯇꯥꯅ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥꯎꯒꯤ ꯐꯤꯕꯝꯁꯤ ꯀꯔꯝ ꯍꯥꯏꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯦ ꯇꯧꯕꯇꯕꯨ ꯏꯆꯥꯎꯁꯤꯅ ꯈꯝ ꯊꯦꯡꯅ ꯁꯣꯛꯍꯜꯂꯕ ꯃꯤꯌꯥꯝꯗꯗꯤ ꯃꯁꯤꯒꯤ ꯑꯋꯥ ꯆꯩꯅꯥꯁꯤ ꯀꯔꯝ ꯀꯥꯟ ꯀꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ ꯏꯆꯥꯎꯗꯒꯤ ꯄꯨꯟꯁꯤꯕꯗꯤ ꯀꯜꯍꯧꯔꯦ ꯑꯗꯨꯕꯨ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯛꯄ ꯑꯗꯨꯒ ꯂꯩꯐꯝ ꯆꯥꯐꯝꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯒꯤ ꯃꯗꯨꯒꯤ ꯑꯋꯥꯕ ꯋꯥꯀꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯗ ꯊꯝꯕꯤꯔꯛꯏ ꯃꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯆꯥꯎꯁꯤꯒꯤ ꯂꯩꯔꯤꯕ ꯐꯨꯜ ꯚꯤꯖꯨꯋꯦꯜ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯀꯚꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯎꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯌꯨꯝ ꯀꯩꯁꯤ ꯀꯔꯝ ꯍꯥꯏꯅ ꯁꯦꯝꯖꯤꯟꯒꯗꯒꯦ ꯑꯃꯁꯨꯡ ꯑꯃꯨꯛ ꯍꯟꯅ ꯂꯩꯐꯝ ꯆꯥꯐꯝꯒꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯀꯃꯥꯏꯅ ꯅꯣꯔꯃꯦꯂꯥꯏꯁ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯅꯨꯡꯅꯥꯡꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯄꯣꯛꯍꯧꯔꯤ ꯃꯈꯥ ꯇꯥꯕꯅ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯊꯣꯛꯂꯛꯀꯗꯒꯦ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯏꯆꯥꯎꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯤꯌꯥꯝꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯒꯤ ꯈꯣꯡꯊꯥꯡꯁꯤꯒ ꯏꯔꯣꯏꯅꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯝꯕ ꯁ꯭ꯇꯦꯞꯁꯤꯡ ꯂꯧꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ
ꯕꯖꯥꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯚꯤꯖꯨꯋꯦꯜꯁꯤꯡꯗꯨꯅꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤ BT ꯔꯣꯗ ꯑꯗꯨꯒ ꯐ꯭ꯂꯥꯏꯑꯣꯚꯔ ꯕ꯭ꯔꯤꯖꯇꯒꯤ ꯒꯥꯔꯤ ꯊꯧꯙꯔꯛꯄ ꯑꯗꯨꯒ BT ꯔꯣꯗꯀꯤ ꯉꯁꯥꯏꯒꯤ ꯏꯀꯪ ꯊꯣꯡꯒꯤ ꯁꯔꯨꯛꯁꯤꯡ ꯁꯤꯃꯗꯤ ꯏꯁꯤꯡ ꯆꯣꯠꯇꯕꯅꯤꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯊꯧꯔꯛꯄꯗꯨꯅꯤ ꯃꯈꯥꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅꯤ ꯁꯤꯁꯨ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯤ ꯍꯦꯟꯅ ꯆꯣꯟꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯁꯤꯁꯨ ꯑꯃꯨꯛ ꯊꯧꯕ ꯌꯥꯔꯣꯏꯗꯕꯒꯤ ꯐꯤꯕꯝ ꯑꯃꯅꯤ ꯑꯃꯨꯛ ꯂꯩꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯣꯜ ꯀꯅꯦꯛꯇꯤꯕꯤꯇꯤꯁꯤ ꯑꯃꯨꯛꯀ ꯃꯥꯡꯉꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯗꯧꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒ ꯐꯥꯎꯅꯕꯒꯤ ꯂꯝꯕꯤꯁꯤꯡꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯑꯗꯨꯒ ꯗꯦꯟ ꯃꯐꯝ ꯑꯃꯒ ꯐꯥꯎꯅꯔꯤꯕꯁꯤ ꯏꯝꯐꯥꯜꯒꯤ ꯊ꯭ꯔꯨꯗ ꯑꯌꯥꯝꯕ ꯐꯥꯎꯅꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯜ ꯔꯣꯗꯀꯨꯝꯕ ꯑꯃ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯐꯥꯎꯅ ꯂꯝꯕꯤꯁꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯂꯩꯔꯤꯕ ꯃꯦꯟ ꯔꯣꯗ ꯃꯌꯥꯝꯁꯤ ꯑꯣꯏꯕꯅꯤ나 ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯒꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯐꯥꯎꯅꯕꯒꯤ ꯑꯣꯏꯕ ꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯃꯥꯌꯣꯛꯅꯒꯗꯧꯔꯤ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯆꯩꯊꯦꯡꯁꯤꯁꯨ ꯌꯥꯝ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯗꯅ ꯂꯣꯀꯦꯜ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯦꯜꯁ ꯃꯌꯥꯝ ꯄꯔꯁꯅꯦꯜꯁ ꯃꯌꯥꯝꯁꯤꯅ ꯃꯇꯦꯡ ꯄꯥꯡꯅꯗꯅ ꯇꯞꯅ ꯌꯨꯝꯗꯒꯤ ꯊꯣꯛꯅꯔꯛꯄꯁꯤ ꯃꯌꯥꯝ ꯎꯅꯔꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯖꯔꯒꯁꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯐꯥꯎ ꯄꯨꯊꯣꯛꯄ ꯉꯝꯗꯕꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯅꯤ ꯏꯆꯝ ꯆꯝꯕ ꯕꯦꯒ ꯃꯆꯥ ꯑꯃ ꯄꯥꯏꯔꯛꯑꯒ ꯌꯨꯝꯗꯒꯤ ꯊꯣꯛꯅꯔꯛꯄꯒꯤ ꯃꯑꯣꯡꯗꯨꯅꯤ ꯍꯥꯏꯔꯤꯕ ꯕꯖꯥꯔꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯌꯥꯝ ꯀꯟꯖꯦꯁꯇꯦꯠ ꯑꯣꯏꯅ ꯃꯤ ꯇꯥꯕꯅꯤꯅ ꯃꯁꯤꯗ ꯑꯆꯧꯕ ꯄꯣꯄꯨꯂꯦꯁꯟ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯄꯨꯂꯦꯁꯟꯁꯤꯃ ꯀꯔꯥꯏꯋꯥꯏꯗ ꯑꯃꯨꯛ ꯔꯤꯍꯦꯕꯤꯂꯤꯇꯦꯠ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ ꯍꯟꯗꯛ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈ꯭ꯔꯒꯁꯨ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯒꯗꯒꯦ ꯑꯗꯨꯒ ꯃꯇꯝ ꯀꯌꯥꯝ ꯁꯥꯡꯅ ꯃꯣꯏꯗ ꯔꯤꯂꯤꯐ ꯑꯃꯗꯤ ꯔꯤꯐ꯭ꯌꯨꯁ ꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯄꯣꯂꯤꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃꯗꯤ ꯁꯤꯡꯅꯕ ꯃꯌꯥꯝꯁꯤ ꯃꯤꯠ ꯑꯞ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥꯎꯁꯤ ꯀꯔꯤꯗꯒꯤ ꯊꯣꯛꯍꯜꯂꯛꯄꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯑꯃ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯏꯆꯥꯎꯒꯤ ꯃꯔꯛꯁꯤꯗ ꯄꯨꯊꯣꯛꯅꯔꯒꯁꯨ ꯃꯄꯨꯡ ꯑꯣꯏꯕ ꯃꯌꯥꯝꯅ ꯌꯥꯅꯔꯤꯕꯗꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯊꯩ ꯂꯧꯈꯣꯡ ꯑꯗꯨꯒ ꯀꯦꯅꯦꯜꯁ ꯃꯌꯥꯝ ꯑꯃ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯇꯥꯕ ꯏꯊꯩ ꯂꯧꯈꯣꯡꯒ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝꯁꯤꯅ ꯃꯁꯤ ꯏꯟꯀ꯭ꯔꯣꯁꯃꯦꯟ ꯇꯧꯕꯗꯒꯤ ꯃꯁꯤ ꯂꯧꯁꯤꯜꯂꯒ ꯌꯨꯝꯀꯩ ꯁꯥꯖꯤꯜꯂꯛꯄ ꯑꯗꯒꯤ ꯗꯦꯟ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯅꯆꯤꯡꯕ ꯁꯥꯖꯤꯜꯂꯛꯄ ꯃꯁꯤꯒꯤ ꯃꯐꯝ ꯃꯌꯥꯝ ꯑꯃꯁꯤ ꯏꯁꯤꯡ ꯊꯣꯟꯖꯤꯜꯂꯛꯄ ꯑꯗꯨꯒ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟ ꯃꯌꯥꯗ ꯂꯝ ꯈꯣꯞꯆꯟꯕꯅꯆꯤꯡꯕꯒꯤ ꯃꯁꯤ ꯃꯌꯥꯝ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯆꯥꯎꯁꯦ ꯊꯣꯛꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯅ ꯄꯥꯅꯔꯤꯕ ꯋꯥꯍꯪ ꯑꯃꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯄ ꯑꯊꯦꯟꯕ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯃꯌꯥꯝ ꯑꯁꯤꯗꯁꯨ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯤ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗ ꯂꯤꯁꯥꯡ ꯁꯤꯠꯅ ꯗꯤꯐꯣꯔꯦꯁꯇꯦꯁꯟꯒꯤ ꯑꯣꯏꯕ ꯎꯃꯪ ꯀꯣꯛꯊꯣꯛꯄꯗ ꯍꯥꯂꯦꯡꯕ ꯂꯩꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯎ ꯋꯥ ꯃꯌꯥꯝ ꯑꯃ ꯀꯣꯛꯊꯣꯔꯛꯄ ꯃꯁꯤꯅ ꯄꯤꯔꯛꯄ ꯃꯍꯧꯁꯥꯒꯤ ꯏꯀꯣꯁꯤꯁꯇꯦꯝꯗ ꯄꯤꯔꯛꯄ ꯆꯩꯊꯦꯡ ꯃꯌꯥꯝꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯅꯣꯡ ꯈꯔ ꯆꯨꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯅꯣꯡꯁꯤꯡ ꯑꯗꯨ ꯍꯣꯜ ꯇꯧꯕ ꯉꯝꯍꯧꯗꯕꯒꯤ ꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯐꯤꯕꯝ ꯑꯃꯈꯛ ꯃꯅꯤꯄꯨꯔꯗ ꯏꯆꯥꯎ ꯑꯣꯏꯅ ꯎꯔꯛꯄꯒꯤ ꯐꯤꯕꯝꯁꯨ ꯎꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯏꯆꯥꯎꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯅ ꯃꯌꯥꯝꯅ ꯎꯔꯒꯁꯨ ꯑꯩꯈꯣꯏ ꯏꯆꯥꯎꯁꯤꯅ ꯁꯣꯛꯍꯜꯂꯛꯄꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯊꯦꯡꯅꯒꯗꯒꯦ ꯃꯁꯤꯒꯤ ꯁꯣꯔꯠ ꯇꯥꯔꯝ ꯃꯦꯖꯔꯁꯤꯡ ꯑꯗꯨꯒ ꯂꯣꯡ ꯇꯥꯔꯝ ꯃꯦꯖꯔꯁꯤꯡ ꯀꯃꯥꯏꯅ ꯂꯧꯈꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟꯁꯤꯡ ꯑꯗꯨꯒ ꯌꯥꯝ ꯁ꯭ꯇ꯭ꯔꯤꯟꯖꯦꯟ ꯑꯣꯏꯕ ꯑꯦꯛꯁꯟꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯑꯃꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯂꯣꯏꯅꯅ ꯂꯦꯖꯤꯁꯂꯦꯁꯟꯁꯤꯡꯗ ꯃꯗꯨꯒꯤ ꯃꯃꯤ ꯇꯥꯍꯟꯕ ꯇꯉꯥꯏ ꯐꯗ꯭ꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯉꯛꯄ ꯐꯪꯅ ꯋꯥꯅꯔꯤꯉꯩ ꯃꯤꯀꯨꯞ ꯃꯌꯥꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯥꯝꯅ ꯎꯔꯤꯕꯁꯤꯅꯤ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡꯗꯗꯤ ꯌꯥꯝ ꯇ꯭ꯔꯣꯃꯥꯇꯤꯛ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯃꯨꯛꯐꯥꯎꯁꯨ ꯎꯗ꯭ꯔꯤꯕ ꯑꯗꯨꯝꯁꯨ ꯏꯃꯥꯖꯤꯟ ꯇꯧꯗ꯭ꯔꯤꯕ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯇꯁꯦꯡꯅꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯁꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯀꯨꯝꯍꯩꯗꯧꯅ ꯎꯕ ꯏꯁꯤꯡ ꯆꯥꯎꯔꯦ ꯀꯨꯝꯍꯩꯗꯧꯅ ꯎꯕ ꯗꯦꯟ ꯑꯦꯅꯤ ꯑꯋꯥꯕ ꯂꯦꯟ ꯇꯥꯔꯦ ꯀꯨꯝꯍꯩꯗꯧꯅ ꯎꯕ ꯑꯗꯨꯒ ꯃꯗꯨꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡꯗꯨꯒꯤ ꯃꯇꯥꯡꯗ ꯀꯥ ꯍꯦꯟꯅ ꯈꯟꯅꯗꯕ ꯑꯌꯥꯝꯕꯅ ꯊꯧꯗꯣꯛꯇꯨꯒ ꯊꯦꯡꯅꯅ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯗꯨꯒꯤ ꯑꯋꯥ ꯆꯩꯅꯥ ꯑꯃꯗꯤ ꯆꯩꯊꯦꯡꯗꯨ ꯌꯥꯝ ꯀꯟꯅ ꯊꯦꯡꯅꯔꯒꯁꯨ ꯃꯗꯨꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯀꯜꯆꯔ ꯑꯃꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩꯗꯧꯅ ꯎꯕꯁꯤꯃꯛ ꯌꯥꯝ ꯂꯥꯜꯂꯤ ꯃꯁꯤ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤꯕ ꯏꯃꯨꯡꯁꯤꯡꯗꯨꯗꯗꯤ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯕ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯡꯂꯨꯞ ꯀꯌꯥ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯁꯤꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯏꯁꯤꯡꯗ ꯏꯔꯣꯏꯕꯅꯤ ꯈꯪꯗꯦ ꯃꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯩꯖꯕ ꯈꯔ ꯒꯥꯔꯤꯒꯤ ꯇꯤꯞꯅꯤ ꯈꯪꯗꯦ ꯕꯣꯠ ꯃꯆꯥꯅꯤ ꯈꯪꯗꯦ ꯃꯗꯨ ꯊꯧꯔꯤꯗꯪ ꯑꯣꯏꯔꯒꯁꯨ ꯌꯥꯜꯂꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯁꯤꯁꯨ ꯃꯁꯤꯗꯁꯨ ꯑꯉꯛꯄ ꯐꯪꯅ ꯎꯔꯤꯕ ꯌꯥꯝ ꯐꯖꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯎꯁꯤꯅ
ꯁꯣꯛꯍꯜꯂꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯎꯅꯖꯔꯨꯕꯗ ꯊꯦꯡꯅꯖꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯄꯥꯎꯗꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒ ꯂꯣꯀꯦꯜ ꯚꯣꯂunteer ꯃꯌꯥꯝ ꯑꯃ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ SDRFꯀꯤ ꯄꯔꯁꯣꯅꯦꯜ ꯃꯌꯥꯝ ꯑꯃꯅꯁꯨ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯁꯛꯇꯝꯗꯨꯅꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯚꯤꯖꯨꯋꯦꯜꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯒꯤ ꯀꯚꯔꯦꯖ ꯃꯌꯥꯝ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯩꯅ ꯌꯥꯝꯅ ꯏꯆꯥꯎꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕ ꯇꯥꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅꯤ ꯍꯧꯖꯤꯛ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯃꯌꯥꯝ ꯑꯃ ꯏꯁꯤꯡꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯕ ꯑꯗꯨꯒ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯩꯁꯦ ꯑꯌꯥꯝꯕ ꯃꯐꯝꯗ ꯍꯧꯖꯤꯛ ꯃꯩ ꯐꯪꯗꯕꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯌꯥꯎꯗꯅ ꯂꯩꯕ ꯌꯥꯕ ꯍꯧꯖꯤꯛ ꯖꯨꯛ ꯑꯃ ꯑꯣꯏꯗꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯇꯣꯉꯥꯟꯕ ꯐꯤꯕꯝꯗ ꯇꯣꯉꯥꯟꯕ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯃꯩ ꯍꯥꯏꯕꯁꯤ ꯃꯔꯨꯑꯣꯏꯕ ꯕꯦꯁꯤꯛ ꯏꯂꯤꯃꯦꯟꯠ ꯑꯣꯐ ꯁꯔꯚꯥꯏꯚꯦꯜ ꯍꯥꯏꯕ ꯇꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛ ꯑꯃꯗꯤ ꯑꯣꯏꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥꯒꯤꯕꯨ ꯑꯣꯏꯔꯣ ꯃꯁꯤꯗ ꯅꯠꯇꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯍꯥꯏꯕ ꯇꯥꯏ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕ ꯁꯔꯚꯤꯁ ꯁꯦꯛꯇꯔꯗ ꯃꯌꯥꯝ ꯑꯃ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁ ꯁꯦꯛꯇꯔ ꯃꯌꯥꯝꯁꯤꯗꯁꯨ ꯃꯩꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯂꯩꯕꯅꯤ나 ꯃꯩꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯃꯩ ꯃꯝꯈꯤꯕꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯑꯃꯗꯤ ꯄꯤꯔꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨ ꯃꯩꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯀꯔꯝ ꯍꯥꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯌꯥꯝꯅ ꯐꯖꯕ ꯋꯤꯁꯗꯝ ꯍꯥꯏꯕ ꯇꯥꯏ ꯍꯩꯁꯤꯡꯕꯒ ꯂꯣꯏꯅꯅ ꯍꯥꯏꯕ ꯇꯥꯏ ꯃꯩꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯀꯔꯝ ꯍꯥꯏꯅ ꯁꯦꯇꯜ ꯇꯧꯕ ꯌꯥꯒꯗꯒꯦ ꯑꯃꯁꯨꯡ ꯌꯥꯝ ꯊꯨꯅ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯅꯕ ꯍꯣꯠꯅꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪꯁꯤ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯌꯥꯝ ꯐꯤꯕꯝ ꯂꯨꯁꯜꯂꯛꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕꯁꯤ ꯏꯝꯐꯥꯜꯒꯤ ꯌꯥꯝ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯁꯥꯃꯨ ꯃꯈꯣꯡ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯥꯒꯤ ꯇꯧꯅꯕꯁꯨ ꯌꯥꯎꯏ ꯍꯧꯖꯤꯛꯁꯦ ꯁꯥꯃꯨ ꯃꯈꯣꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯥꯃꯨꯁꯦ ꯏꯁꯤꯡ ꯁꯥꯃꯨ ꯑꯣꯜꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯣ ꯌꯥꯝ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯁꯥꯃꯨꯁꯤ ꯍꯧꯖꯤꯛ ꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯈꯥꯒꯤ ꯐꯥꯎꯟꯗꯦꯁꯟꯁꯦ ꯑꯌꯥꯝꯕ ꯊꯨꯝꯖꯤꯜꯂꯛꯏ ꯍꯧꯖꯤꯛ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯥꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯕ ꯌꯦꯡꯕ ꯂꯥꯛꯄ ꯗꯦꯟ ꯏꯁꯤꯡꯁꯤꯗꯒꯤ ꯑꯃꯨꯛꯀ ꯃꯌꯥꯝ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯚꯤꯖꯨꯋꯦꯜꯁꯤꯡꯗꯨꯗꯤ ꯃꯌꯥꯝꯅ ꯎꯔꯤꯕꯁꯤ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯁꯔꯨꯛꯁꯤꯡꯁꯤ ꯏꯁꯤꯡꯅ ꯇꯞꯅ ꯊꯨꯝꯖꯤꯜꯂꯛꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯚꯤꯖꯨꯋꯦꯜꯁꯤꯡ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯥꯝꯅ ꯎꯔꯤꯕꯁꯤꯅꯤ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡꯗꯗꯤ ꯌꯥꯝ ꯇ꯭ꯔꯣꯃꯥꯇꯤꯛ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯃꯨꯛꯐꯥꯎꯁꯨ ꯎꯗ꯭ꯔꯤꯕ ꯑꯃꯨꯛꯁꯨ ꯏꯃꯥꯖꯤꯟ ꯇꯧꯗ꯭ꯔꯤꯕ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯇꯁꯦꯡꯅꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯁꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯀꯨꯝꯍꯩꯗꯧꯅ ꯎꯕ ꯏꯁꯤꯡ ꯆꯥꯎꯔꯦ ꯀꯨꯝꯍꯩꯗꯧꯅ ꯎꯕ ꯗꯦꯟ ꯑꯦꯅꯤ ꯑꯋꯥꯕ ꯂꯦꯟ ꯇꯥꯔꯦ ꯀꯨꯝꯍꯩꯗꯧꯅ ꯎꯕ ꯑꯗꯨꯒ ꯃꯗꯨꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡꯗꯨꯒꯤ ꯃꯇꯥꯡꯗ ꯀꯥ ꯍꯦꯟꯅ ꯈꯟꯅꯗꯕ ꯑꯌꯥꯝꯕꯅ ꯊꯧꯗꯣꯛꯇꯨꯒ ꯊꯦꯡꯅꯅ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯗꯨꯒꯤ ꯑꯋꯥ ꯆꯩꯅꯥ ꯑꯃꯗꯤ ꯆꯩꯊꯦꯡꯗꯨ ꯌꯥꯝ ꯀꯟꯅ ꯊꯦꯡꯅꯔꯒꯁꯨ ꯃꯗꯨꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯀꯜꯆꯔ ꯑꯃꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩꯗꯧꯅ ꯎꯕꯁꯤꯃꯛ ꯌꯥꯝ ꯂꯥꯜꯂꯤ ꯃꯁꯤ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤꯕ ꯏꯃꯨꯡꯁꯤꯡꯗꯨꯗꯗꯤ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯕ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯡꯂꯨꯞ ꯀꯌꯥ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯁꯤꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯏꯁꯤꯡꯗ ꯏꯔꯣꯏꯕꯅꯤ ꯈꯪꯗꯦ ꯃꯗꯨꯗ ꯇꯣꯉꯥꯟꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯩꯖꯕ ꯈꯔ ꯒꯥꯔꯤꯒꯤ ꯇꯤꯞꯅꯤ ꯈꯪꯗꯦ ꯕꯣꯠ ꯃꯆꯥꯅꯤ ꯈꯪꯗꯦ ꯃꯗꯨ ꯊꯧꯔꯤꯗꯪ ꯑꯣꯏꯔꯒꯁꯨ ꯌꯥꯜꯂꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯁꯤꯁꯨ ꯃꯁꯤꯗꯁꯨ ꯑꯉꯛꯄ ꯐꯪꯅ ꯎꯔꯤꯕ ꯌꯥꯝ ꯐꯖꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯎꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯎꯅꯖꯔꯨꯕꯗ ꯊꯦꯡꯅꯖꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯄꯥꯎꯗꯝꯗꯍꯥꯏꯕ ꯇꯥꯔꯦ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒ ꯂꯣꯀꯦꯜ ꯚꯣꯂunteer ꯃꯌꯥꯝ ꯑꯃ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ SDRFꯀꯤ ꯄꯔꯁꯣꯅꯦꯜ ꯃꯌꯥꯝ ꯑꯃꯅꯁꯨ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯁꯛꯇꯝꯗꯨꯅꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯚꯤꯖꯨꯋꯦꯜꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯒꯤ ꯀꯚꯔꯦꯖ ꯃꯌꯥꯝ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ
payo lang ha, foto. Foto payo lang. ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯥꯝꯅ ꯎꯔꯤꯕꯁꯤꯅꯤ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡꯗꯗꯤ ꯌꯥꯝ ꯇ꯭ꯔꯣꯃꯥꯇꯤꯛ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯃꯨꯛ ꯐꯥꯎꯁꯨ ꯎꯗ꯭ꯔꯤꯕ ꯑꯃꯨꯛꯁꯨ ꯏꯃꯥꯖꯤꯟ ꯇꯧꯗ꯭ꯔꯤꯕ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯇꯁꯦꯡꯅꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯁꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯀꯨꯝꯍꯩꯗꯧꯅ ꯎꯕ ꯏꯁꯤꯡ ꯆꯥꯎꯔꯦ ꯀꯨꯝꯍꯩꯗꯧꯅ ꯎꯕ ꯗꯦꯟ ꯑꯦꯅꯤ ꯑꯋꯥꯕ ꯂꯦꯟ ꯇꯥꯔꯦ ꯀꯨꯝꯍꯩꯗꯧꯅ ꯎꯕ ꯑꯗꯨꯒ ꯃꯗꯨꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡꯗꯨꯒꯤ ꯃꯇꯥꯡꯗ ꯀꯥ ꯍꯦꯟꯅ ꯈꯟꯅꯗꯕ ꯑꯌꯥꯝꯕꯅ ꯊꯧꯗꯣꯛꯇꯨꯒ ꯍꯛꯊꯦꯡꯅꯅ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯗꯨꯒꯤ ꯑꯋꯥ ꯆꯩꯅꯥ ꯑꯃꯗꯤ ꯆꯩꯊꯦꯡꯗꯨ ꯌꯥꯝ ꯀꯟꯅ ꯊꯦꯡꯅꯔꯒꯁꯨ ꯃꯗꯨꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯀꯜꯆꯔ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩꯗꯧꯅ ꯎꯕꯁꯤꯃꯛ ꯌꯥꯝ ꯂꯥꯜꯂꯤ ꯃꯁꯤ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤꯕ ꯏꯃꯨꯡꯁꯤꯡꯗꯨꯗꯗꯤ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯕ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯡꯂꯨꯞ ꯀꯌꯥ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯁꯤꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯏꯁꯤꯡꯗ ꯏꯔꯣꯏꯕꯅꯤ ꯈꯪꯗꯦ ꯃꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯩꯖꯕ ꯈꯔ ꯒꯥꯔꯤꯒꯤ ꯇꯤꯞꯅꯤ ꯈꯪꯗꯦ ꯕꯣꯠ ꯃꯆꯥꯅꯤ ꯈꯪꯗꯦ ꯃꯗꯨ ꯊꯧꯔꯤꯗꯪ ꯑꯣꯏꯔꯒꯁꯨ ꯌꯥꯜꯂꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯁꯤꯁꯨ ꯑꯩꯁꯨ ꯃꯁꯤꯗꯁꯨ ꯑꯉꯛꯄ ꯐꯪꯅ ꯎꯔꯤꯕ ꯌꯥꯝ ꯐꯖꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯎꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯎꯅꯖꯔꯨꯕꯗ ꯊꯦꯡꯅꯖꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯄꯥꯎꯗꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒ ꯂꯣꯀꯦꯜ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝ ꯑꯃ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ SDRFꯀꯤ ꯄꯔꯁꯣꯅꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯁꯛꯇꯝꯗꯨꯅꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯚꯤꯖꯨꯋꯦꯜꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯒꯤ ꯀꯚꯔꯦꯖ ꯃꯌꯥꯝ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯏꯗꯣ ꯁꯤꯡꯒꯜ ꯃꯊꯛꯇ ꯊꯝꯃꯣ ꯃꯊꯛꯂꯣꯝꯗ ꯃꯊꯛꯂꯣꯝꯗ ꯈꯤꯇꯪ ꯀꯥꯈꯠꯄꯤꯌꯨ ꯃꯊꯛꯂꯣꯝꯗ ꯊꯦꯡꯒꯠꯄ ꯌꯥꯕ ꯌꯦꯡꯉꯣ ꯌꯥꯔꯒꯗꯤ ꯐꯔꯦ ꯌꯥꯗ꯭ꯔꯒꯅ ꯑꯗꯨꯗ ꯊꯝꯕꯤꯔꯝꯃꯣ ꯊꯦꯡꯒꯠꯂꯝꯃꯣ ꯌꯥꯔꯗꯤ ꯑꯣꯀꯦ ಅದನ್ನ ಪುಂಜೆಂಬಿಯೋ ಅದನ್ನ ಪುಂಜೆಂಬಿರೋ ಅದ್ರ ಬಾಯ್ಪಾರೆ ಅದ್ರ ಪುಂಜೆಂಬಿರೋ
ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯥꯝꯅ ꯎꯔꯤꯕꯁꯤꯅꯤ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡꯗꯗꯤ ꯌꯥꯝ ꯇ꯭ꯔꯣꯃꯥꯇꯤꯛ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯃꯨꯛꯐꯥꯎꯁꯨ ꯎꯗ꯭ꯔꯤꯕ ꯑꯃꯨꯛꯁꯨ ꯏꯃꯥꯖꯤꯟ ꯇꯧꯗ꯭ꯔꯤꯕ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯇꯁꯦꯡꯅꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯁꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯀꯨꯝꯍꯩꯗꯧꯅ ꯎꯕ ꯏꯁꯤꯡ ꯆꯥꯎꯔꯦ ꯀꯨꯝꯍꯩꯗꯧꯅ ꯎꯕ ꯗꯦꯟ ꯑꯦꯅꯤ ꯑꯋꯥꯕ ꯂꯦꯟ ꯇꯥꯔꯦ ꯀꯨꯝꯍꯩꯗꯧꯅ ꯎꯕ ꯑꯗꯨꯒ ꯃꯗꯨꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡꯗꯨꯒꯤ ꯃꯇꯥꯡꯗ ꯀꯥ ꯍꯦꯟꯅ ꯈꯟꯅꯗꯕ ꯑꯌꯥꯝꯕꯅ ꯊꯧꯗꯣꯛꯇꯨꯒ ꯍꯛꯊꯦꯡꯅꯅ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯗꯨꯒꯤ ꯑꯋꯥ ꯆꯩꯅꯥ ꯑꯃꯗꯤ ꯆꯩꯊꯦꯡꯗꯨ ꯌꯥꯝ ꯀꯟꯅ ꯊꯦꯡꯅꯔꯒꯁꯨ ꯃꯗꯨꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯀꯜꯆꯔ ꯑꯃꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩꯗꯧꯅ ꯎꯕꯁꯤꯃꯛ ꯌꯥꯝ ꯂꯥꯜꯂꯤ ꯃꯁꯤ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤꯕ ꯏꯃꯨꯡꯁꯤꯡꯗꯨꯗꯗꯤ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯕ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯡꯂꯨꯞ ꯀꯌꯥ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯁꯤꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯏꯁꯤꯡꯗ ꯏꯔꯣꯏꯕꯅꯤ ꯈꯪꯗꯦ ꯃꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯩꯖꯕ ꯈꯔ ꯒꯥꯔꯤꯒꯤ ꯖꯤꯞꯅꯤ ꯈꯪꯗꯦ ꯕꯣꯠ ꯃꯆꯥꯅꯤ ꯈꯪꯗꯦꯃꯗꯨ ꯊꯧꯔꯤꯗꯪ ꯑꯣꯏꯔꯒꯁꯨ ꯌꯥꯜꯂꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯁꯤꯁꯨ ꯑꯩꯁꯨ ꯃꯁꯤꯗꯁꯨ ꯑꯉꯛꯄ ꯐꯪꯅ ꯎꯔꯤꯕ ꯌꯥꯝ ꯐꯖꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯎꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯎꯅꯖꯔꯨꯕꯗ ꯊꯦꯡꯅꯖꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯄꯥꯎꯗꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯩ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒ ꯂꯣꯀꯦꯜ ꯚꯣꯂunteer ꯃꯌꯥꯝ ꯑꯃ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ SDRFꯀꯤ ꯄꯔꯁꯣꯅꯦꯜ ꯃꯌꯥꯝ ꯑꯃꯅꯁꯨ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯁꯛꯇꯝꯗꯨꯅꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯚꯤꯖꯨꯋꯦꯜꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯒꯤ ꯀꯚꯔꯦꯖ ꯃꯌꯥꯝ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯎꯆꯤ ꯑꯃꯁꯨ ꯁꯤꯗ ꯂꯩꯔꯦ ꯎꯆꯤ ꯑꯃ ꯏꯁꯤꯡ ꯊꯛ ꯂꯩꯔꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯈꯪꯗꯦ ꯀꯥꯏ ꯖꯒꯥ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯀꯤ ꯀꯩꯅꯣ ꯈꯪꯗꯦ ꯀꯩꯃꯤꯡ ꯀꯧꯒꯦ ꯑꯕꯨꯡꯉꯣ ꯔꯟ ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯥꯝꯅ ꯎꯔꯤꯕꯁꯤꯅꯤ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡꯗꯗꯤ ꯌꯥꯝ ꯇ꯭ꯔꯣꯃꯥꯇꯤꯛ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯃꯨꯛꯐꯥꯎꯁꯨ ꯎꯗ꯭ꯔꯤꯕ ꯑꯃꯨꯛꯁꯨ ꯏꯃꯥꯖꯤꯟ ꯇꯧꯗ꯭ꯔꯤꯕ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯇꯁꯦꯡꯅꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯁꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯀꯨꯝꯍꯩꯗꯧꯅ ꯎꯕ ꯏꯁꯤꯡ ꯆꯥꯎꯔꯦ ꯀꯨꯝꯍꯩꯗꯧꯅ ꯎꯕ ꯗꯦꯟ ꯑꯦꯅꯤ ꯑꯋꯥꯕ ꯂꯦꯟ ꯇꯥꯔꯦ ꯀꯨꯝꯍꯩꯗꯧꯅ ꯎꯕ ꯑꯗꯨꯒ ꯃꯗꯨꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡꯗꯨꯒꯤ ꯃꯇꯥꯡꯗ ꯀꯥ ꯍꯦꯟꯅ ꯈꯟꯅꯗꯕ ꯑꯌꯥꯝꯕꯅ ꯊꯧꯗꯣꯛꯇꯨꯒ ꯍꯛꯊꯦꯡꯅꯅ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯗꯨꯒꯤ ꯑꯋꯥ ꯆꯩꯅꯥ ꯑꯃꯗꯤ ꯆꯩꯊꯦꯡꯗꯨ ꯌꯥꯝ ꯀꯟꯅ ꯊꯦꯡꯅꯔꯒꯁꯨ ꯃꯗꯨꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯀꯜꯆꯔ ꯑꯃꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩꯗꯧꯅ ꯎꯕꯁꯤꯃꯛ ꯌꯥꯝ ꯂꯥꯜꯂꯤ ꯃꯁꯤ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤꯕ ꯏꯃꯨꯡꯁꯤꯡꯗꯨꯗꯗꯤ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯕ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯡꯂꯨꯞ ꯀꯌꯥ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯁꯤꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯏꯁꯤꯡꯗ ꯏꯔꯣꯏꯕꯅꯤ ꯈꯪꯗꯦ ꯃꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯩꯖꯕ ꯈꯔ ꯒꯥꯔꯤꯒꯤ ꯖꯤꯞꯅꯤ ꯈꯪꯗꯦ ꯕꯣꯠ ꯃꯆꯥꯅꯤ ꯈꯪꯗꯦ ꯃꯗꯨ ꯊꯧꯔꯤꯗꯪ ꯑꯣꯏꯔꯒꯁꯨ ꯌꯥꯜꯂꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯁꯤꯁꯨ ꯑꯩꯁꯨ ꯃꯁꯤꯗꯁꯨ ꯑꯉꯛꯄ ꯐꯪꯅ ꯎꯔꯤꯕ ꯌꯥꯝ ꯐꯖꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯎꯁꯤꯅ ꯁꯣꯛꯍꯜꯂꯕ miyam ama ꯑꯩꯈꯣꯏꯅ ꯎꯅꯖꯔꯨꯕꯗ ꯊꯦꯡꯅꯖꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯄꯥꯎꯗꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯩ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒ ꯂꯣꯀꯦꯜ ꯚꯣꯂunteer ꯃꯌꯥꯝ ꯑꯃ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ SDRFꯀꯤ ꯄꯔꯁꯣꯅꯦꯜ ꯃꯌꯥꯝ ꯑꯃꯅꯁꯨ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯁꯛꯇꯝꯗꯨꯅꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯚꯤꯖꯨꯋꯦꯜꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯒꯤ ꯀꯚꯔꯦꯖ ꯃꯌꯥꯝ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ